ꯍꯧꯖꯤꯛꯇꯤ ꯃꯀꯨ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯔꯝꯂꯦꯟꯒꯤ ꯑꯃꯝꯂꯣꯛꯇꯒꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯔꯛꯄꯅ ꯃꯃꯩ ꯊꯪꯗꯗꯤ ꯇꯥꯏꯕꯪ ꯃꯂꯪ ꯄꯥꯟ ꯑꯁꯤꯗ ꯐꯥꯎꯔꯛꯂꯦ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯔꯝꯕ ꯅꯣꯡꯗꯝ ꯈꯣꯟꯕꯨ ꯂꯩꯕꯅꯣ? ꯃꯀꯨ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯇꯣꯟꯖꯥꯎ ꯃꯥꯏꯕꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯗ ꯍꯧꯕ ꯆꯍꯤ ꯂꯤꯔꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯄꯣꯊꯥꯔꯔꯦ꯫ ꯑꯃꯔꯣꯝꯗ ꯇꯣꯟꯖꯥꯎ ꯃꯥꯏꯕ ꯃꯇꯣꯝꯅꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯅꯇ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯍꯥꯛꯅ ꯄꯨꯔꯤꯖꯗꯨꯅ ꯑꯣꯖꯥ ꯈꯟꯖꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯃꯒꯤ ꯂꯨꯕꯥꯛ ꯇꯥꯕꯨꯅꯨꯡꯗꯒꯤ ꯑꯣꯖꯥ ꯑꯗꯨ ꯈꯪꯍꯟꯗꯅ ꯊꯥꯏꯅ ꯌꯥꯝꯃꯟꯕ ꯈꯨꯏ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯍꯧꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯃꯛꯇꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯗꯤ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯐꯝ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔ ꯑꯃꯇꯪ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯕ ꯇꯣꯟꯖꯥꯎꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯆꯨꯝꯂꯦꯗꯅ꯫ ꯑꯩꯅ ꯃꯟꯇ꯭ꯔ ꯑꯃꯇꯪ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯀꯨ ꯀꯧꯕ ꯎꯆꯦ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯐꯔꯦ, ꯀꯥꯂꯤꯀꯥ ꯏꯃꯥꯒꯤ ꯊꯧꯖꯥꯜꯅꯤ, ꯍꯦꯛꯇꯃꯛ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ꯫ ꯀꯨ ꯀꯨ ꯀꯤ ꯔꯤ ꯁꯤ ꯌꯥꯡꯗꯧ ꯌꯥꯔꯥꯡ ꯌꯥꯡꯁꯥ ꯃꯃꯤꯠ ꯆꯐꯨ ꯃꯌꯥꯅ ꯆꯤꯡꯌꯪ ꯆꯤꯡꯁꯥꯡ ꯂꯣꯛꯅꯨꯡ ꯀꯣꯟꯕ ꯆꯤꯡꯂꯥꯏ ꯃꯩꯕꯨꯟ ꯊꯣꯛꯄ ꯀ꯭ꯂꯤꯡ ꯁ꯭ꯂꯤꯡ ꯄ꯭ꯂꯤꯡ ꯁꯦꯠ ꯀꯥꯏꯔꯣ ꯁꯦꯠꯀꯥꯛ ꯀꯥꯏꯔꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯑꯣꯡ ꯁꯨ ꯍꯌꯨꯝ꯫ ꯑꯣꯖꯥ ꯏꯉꯣꯒꯤ ꯂꯥꯏꯋꯥ ꯑꯁꯤꯕꯨ ꯇꯦꯟꯕꯥꯟꯗ꯭ꯔꯕ꯭ꯔꯥ? ꯇꯦꯟꯕꯥꯟꯐꯝꯗꯤ ꯃꯊꯣꯏꯅ꯫ ꯀꯔꯝꯕ ꯇꯤꯟꯅꯣ ꯃꯁꯤꯗꯤ? ꯑꯃꯔꯣꯝꯗ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯉꯟꯕ ꯑꯌꯨꯛꯇ ꯒꯣꯔꯒꯣ ꯁꯒꯣꯜ ꯀꯣꯅꯥꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛ ꯇꯨꯃꯨꯔꯥꯛꯄꯁꯤꯡꯒꯤ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯣ ꯏꯇꯥꯎ ꯀꯣꯅꯥ, ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯀꯨꯕꯣꯛ ꯂꯥꯡꯕꯟꯖꯥꯎ ꯑꯗꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯥꯈꯤꯗ꯭ꯔꯦꯅꯦ꯫ ꯑꯍꯜ ꯑꯣꯏꯔꯛꯄꯒ ꯁꯣꯟꯖꯤꯜꯂꯛꯇꯅ ꯁꯤꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯕꯅꯤ꯫ ꯏꯇꯥꯎ ꯒꯣꯔꯒꯣ, ꯑꯩꯒꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯊꯧꯗꯥ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯂꯥꯡꯕꯟꯖꯥꯎꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯅꯨ ꯏꯇꯥꯎ꯫ ꯏꯇꯥꯎ ꯀꯣꯅꯥ, ꯅꯪꯕꯨ ꯑꯩꯒꯤ ꯐꯅꯕ ꯂꯥꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯏꯀꯨꯕꯣꯛ ꯂꯥꯡꯕꯟꯖꯥꯎꯗ ꯐꯠꯇ ꯅꯣꯡꯗ ꯊꯣꯛꯂꯕꯗꯤ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯋꯥꯒꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏ꯫
ꯏꯇꯥꯎꯅ ꯑꯩꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯑꯋꯥꯅ ꯄꯨꯝꯕ ꯉꯥꯛꯀꯗꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯇꯥꯂꯣꯏ ꯐꯪꯂꯕ ꯃꯇꯨꯡ ꯑꯁꯤꯗꯁꯨ ꯑꯩꯕꯨ ꯅꯀꯨꯕꯣꯛꯀꯤꯗꯃꯛ ꯑꯃꯨꯛ ꯑꯁꯨꯃꯛ ꯑꯋꯥꯕ ꯈꯥꯡꯅ ꯂꯩꯈꯤꯕ ꯇꯥꯔꯤꯕ꯭ꯔꯅꯦ ꯁꯒꯣꯜ ꯀꯣꯅꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯒꯣꯔꯒꯣꯗ ꯃꯍꯥꯛ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯑꯁꯨꯃꯛ ꯃꯇꯝ ꯁꯥꯡꯇꯅ ꯑꯆꯝꯕ ꯁꯒꯣꯜ ꯑꯃꯒꯨꯝ ꯃꯄꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕꯗ ꯃꯇꯝ ꯈꯔꯗꯪꯗꯤ ꯂꯩꯕꯤꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯀꯨꯕꯣꯛ ꯂꯪꯒꯨꯟꯖꯥꯎꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯔꯥꯎ ꯃꯤꯅꯣꯛꯅꯍꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯒꯣꯔꯒꯣꯅ ꯍꯥꯏꯖꯔꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯁꯒꯣꯜ ꯀꯣꯅꯥꯅꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯒꯣꯔꯒꯣꯒꯤ ꯍꯥꯏꯖꯕꯗꯨ ꯇꯥꯕꯤꯔꯝꯃꯤ ꯁꯒꯣꯜ ꯀꯣꯅꯥꯕꯨ ꯇꯨꯃꯨꯔꯥꯛꯄ ꯆꯤꯡꯒꯤ ꯎꯃꯪ ꯆꯠꯇꯨꯅ ꯊꯤꯔꯨꯔꯕꯒꯤ ꯃꯇꯨꯡ ꯃꯀꯨꯕꯣꯛ ꯂꯪꯒꯨꯟꯖꯥꯎꯒꯤꯗ ꯊꯅꯝꯂꯦ ꯍꯥꯏꯅ ꯒꯣꯔꯒꯣꯅ ꯃꯌꯨꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯌꯥꯝꯅꯃꯛ ꯍꯔꯥꯎꯖꯔꯦ ꯂꯦꯞꯇꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯕꯗ ꯊꯥꯖꯃꯥꯟꯕꯤꯅ ꯉꯟꯇꯥ ꯂꯥꯡꯖꯕ ꯑꯆꯝꯕ ꯃꯊꯦꯜ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯉꯟꯇꯥ ꯐꯃꯨꯡ ꯆꯪꯅꯗꯨꯅ ꯍꯤꯞꯊꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯖꯃꯥꯟꯕꯤꯕꯨ ꯌꯥꯝꯅ ꯀꯤꯍꯟꯈꯤꯕ ꯇꯝꯊꯤꯔꯕ ꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯪꯂꯥꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯉꯁꯤꯁꯨ ꯊꯥꯖꯃꯥꯟꯕꯤꯕꯨ ꯃꯪꯂꯥꯛꯅꯍꯜꯂꯔꯦ ꯁꯅꯥ ꯁꯅꯥ ꯇꯥꯔꯤꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯎꯅꯦ ꯀꯔꯤ ꯇꯧꯔꯦ ꯊꯥꯖꯃꯥꯟꯕꯤ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯨꯝꯕ ꯉꯝꯂꯔꯣꯏ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯃꯁꯤ ꯃꯪꯁꯤꯗ ꯑꯩ ꯃꯪꯂꯥꯛꯅꯈ꯭ꯔꯕꯅꯤ ꯃꯪꯒꯤ ꯋꯥꯕꯨ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯇꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅꯅꯦ ꯃꯪꯉꯤꯕ ꯑꯩ ꯉꯝꯂꯔꯣꯏ ꯌꯥꯝꯅ ꯀꯤꯖꯔꯦ ꯏꯅꯦ ꯊꯔꯣ ꯈꯣꯏꯅ ꯍꯥꯏꯕꯗꯅꯦ ꯈꯨꯂꯣꯟꯅꯕꯁꯤꯗ ꯇꯣꯟꯖꯥꯎ ꯀꯧꯕ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ ꯍꯌꯦꯡꯗꯤ ꯃꯉꯣꯟꯗ ꯆꯠꯂꯒ ꯁꯦꯜ ꯍꯨꯜꯂꯨꯔꯁꯤ ꯏꯃꯥꯗꯁꯨ ꯍꯥꯏꯔꯁꯤ ꯏꯆꯝ ꯆꯝꯕ ꯃꯪꯀꯥ ꯅꯠꯇ꯭ꯔꯦ ꯃꯁꯤꯗꯤ ꯑꯌꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯪꯒꯤ ꯋꯥꯕꯨ ꯀꯤꯔꯕꯗꯤ ꯑꯩꯒ ꯇꯨꯝꯂꯁꯤ ꯂꯥꯎ ꯏꯃꯥ ꯑꯃꯨꯛ ꯇꯥꯔꯛꯂꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯄꯥꯈꯠꯂꯅꯤ ꯊꯥꯖꯃꯥꯟꯕꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯉꯁꯤꯗꯤ ꯌꯥꯝꯅꯃꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯪꯂꯨꯔꯤꯕ ꯃꯪ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯒꯣꯔꯒꯣꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ